MLA Taranithoina Parliamentary Secretary Oirubagi Watho MLA Sing disqualified Taunabagi Maram ECI-na Ude Hokhiba sahi 2018 da Manipur da BJP gi MLA Taranithoi Parliamentary Secretary Oirubadagi Office of Profit ki wafam laktuna disqualification gi case mayok naduna leirabasu disqualified tawbagi thoidokpa maram leite haina Election Commission of India ECI na lawi Office of Profit ka mari lenaba law na MP sing amasung MLA sing government ki makhada position sing paiba yade haiba wafam leirabasu Manipur da BJP gi MLA sing na Parliamentary Secretary oikhibadu aranba thawung sing oide haina Election Commission of India na lawi masi maramdi hokhiba sahi tara sigi manungda pass tawkhiba law anina athingba sidagi komthokpa phibam sing lai law ani adudi Manipur Parliamentary Secretary Appointment Salary and the Allowance and the Miscellaneous Provision Act 2012 amasung Manipur Parliamentary Secretary Appointment Salary and the Allowance and the Miscellaneous Provision Repealing Act 2018 Act ani asi invalid oi amasung Constitution gi mayokta lei haina hokhiba sahi 2020 gi September 13 High Court of Manipur na pikhiba ruling na Act ani asi hojik leitre High Court na Act sing asi sanaroi haina lauthokhiba matungda Manipur Pradesh Congress Committee na Governor Dr. Nazma Heptullah da BJP gi MLA Taranithoi du Parliamentary Secretary oirubana Office of Profit pairure haiba wafam da disqualify tawnaba wafam thamlaki Mamangi sahi gi October thada masigi matang da Election Commission of India da makhoi gi oiba wakhalon thamlakna ba wafam thamkhibani Saliba sahi asigi January thada Election Commission of India na Governor Dr. Nazma Heptullah da pikhiba warol amada MLA sing aduna Parliamentary Secretary oikhiba matamdu Act sing asi sanaduna leiribana MLA sing adu Office of Profit paibagi disqualify tawba yaroi haiba wafam thamki haibagi thajaba lei Official amana hai MLA sing aduna Parliamentary Secretary gi pham sing paiba matamda Act sing asi sanaduna leibana MLA sing aduna Parliamentary Secretary oibada kaiba leite Amaromda MLA sing aduna sahi adumaktada haibadi 2018 da Parliamentary Secretary oibadagi tokhibana ECI gi wakhalonadi masida disqualification tawbagi maram leite Election Commission of India na thamlibo wafam sing asi Indian Constitution gi Article 191 of 1 da yumpham oirgani Article asida palliba samlappa wafamdi state amagi legislature na disqualify tawroidabani haina law na lauthoklaba office paiba natravadi Constitution gi Article 191 gi hanba schedule gi matungina MLA amana Government of India gi makhada natraga state gi makhada Office of Profit pairabadi disqualify tawba yai haibani Manipur gi wafam asida MLA na asigumba office paiba matamda komthokpagi law ama leiramkhi haina official aduna phongdoroki Mamangi sahi gi December thada Manipur dagi Congress ki lusingba singi kangbu ama Delhi da laktuna Election Commission da appeal tawraduna Office of Profit kamari leinana Manipur gi legislature Taranithoi disqualify tawbugi matangda Election Commission warep ama launaba taksinki Supreme Court na hokhiba sahi 2017 gi July 16 ta Bimlang Su Roy versus State of Assam gi case amada mikhal da khalakhiba miyoi singna leibak asida Parliamentary Secretary OINA hapa haibasi law gi mayokta leibani haina pikhiba ruling ama palladuna Congress ki lusingba singduna Manipur gi Parliamentary Secretary oiruraba MLA sing disqualify tawgadabani haiba maram pikhi Hokhiba sahi 2018 da Delhi da Aam Aadmi Party gi MLA kun Parliamentary Secretary oiduna Office of Profit pai haiba wafam da disqualify tawnaba Election Commission of India na recommend tawki adubu Manipur gi BJP gi MLA singi KST tongali maramdi Manipur gi BJP gi MLA sing aduna Parliamentary Secretary oiba matamda law na makhoi da ngaklo pirami law adu hojikti Constitution gi mayokta leibani haina lauthokre atopa pawmana Rahul Gandhi ga unaduna Manipur gi rajniti gi matang da khanakre Parliamentary Secretary Taranithoi disqualify tawnaba AICC na chapchana thengnagani Rahul Gandhi Manipur da BJP na lusingba government na Sangbidan gi chana lonchat ki wangmada hapkhiba Parliamentary Secretary Taranithoi disqualify tawnaba AICC na chapchana thengnagani haina AICC gi lusingba Rahul Gandhi na Congress ki MLA singda thajaba pikre New Delhi da leiriba CLP gi lusingba oibo bi MPCC gi President Govindas Konthaujam amasung AICC gi CWC gi member gaikhangam na lusingba Congress ki MLA singi timbu ngarang thilpung mari tabada AICC gi lusingba Rahul Gandhi na korkpadagi mahaki official residence da unaki unabadu da BJP na lusingba Manipur government na Sangbidan gi wangbada Parliamentary Secretary hapkiba amasung matam sangna ain gi oba thabak lokhattana leiriba sigi matangda khananeinaki Khanabadu da BJP gi government na ain kain hapkiba Parliamentary Secretary Taranithoi disqualify tawhannabagi-damak AICC na ain gi mateng lawduna pangthokpa yaba thabaksing lawkhatkani haina Rahul Gandhi na thajaba pikhi
Rahul Gandhi na mahaki official Twitter da phongdokba wafam amadasu parliamentary secretary oikhiba Manipur gi MLA tarani thoi asi office of profit ki makhada English ngani ga tarani panda disqualified tawpham thokpani hojikti ECI na haibagi matungina makhoi gi oiba comment adu Manipur gi governor da thakre haire adubu governor na action amata lokhattana lairi asigumba thawong asi BJP gi lengak pu kanna bohonabada governor na संविधान gi wangwada thabak tawbani Congress की MLA सिंगना राहुल गांधी उनबा दुदा AICC की मणिपुर इंचार्ज भक्त चरण दास सुसरुया की AICC की लुसिंगबा राहुल गांधी को उनरबा मतुंगदा ngarang nungthil pung mari makhai tabada AICC की conference hall da party की sangnaraba लुसिंगबा amadi spokesperson Abhishek Manu Singhbina पाओगी मिफम पांगथोक्तुना मणिपुर की गवर्नर ना संविधान की वांगदा आइन कायन हाफकिबा पार्लियामेंट्री सेक्रेटरी तरानिथोय डिस्क्वालिफाइड तौदना लेबगी मतंगदा पाउमी सिंगदा पाउदमकी CLP की लुसिंगबा ओइबो भी MPCC की प्रेसिडेंट गोविंदास कोंथौजम CWC की मेंबर गायखांगम सेक्रेटरी AICC प्रणब झा अमसुंग मणिपुर की कांग्रेस MLA सिंगना सरुक यादुना पांगथोखिबा पाउगी मिफम अदुदा AICC की स्पोक्सपर्सन अभिषेक ना हाइकी लेबाक सिदा शासन पाइरिबा BJP ना चथरिबा थौंगसी लेबाक सिगी डेमोक्रेसी बु नाथैदुना पुनबा सिनबा संविधान बु इकाई खुमनदबा थौंगनी मणिपुर आइन कायन हाफकिबा पार्लियामेंट्री सेक्रेटरी तरानिथोय डिस्क्वालिफाइड तौदना मतम सांगा थंबासिना मदुगी सब चाबा प्रमाण अमनी महांगना हाई इंग लिसिंगनी के तरा तरेट की मणिपुर लेजिस्लेटिव असेंबली की मिखलदा कांग्रेस ना सीट कुनिपान फंगदुना मेजॉरिटी फंगी अदुबु BJP ने MLA लेदुना अरानबा मोंगदा गवर्नमेंट सेमकी BJP एसी गुंबा आइन कायना थबक तौबदा डिग्री फंगलबा पार्टी नी मणिपुर दा BJP की गवर्नमेंट नमफुदा सेमख्रबा मतुंगदा पार्लियामेंट्री सेक्रेटरी तरानिथोय हाफकी अदुबु चथकिबा थौंग अदु आइन यादे हाइना खंगलकपदगी था तरुक रोम लेरबा मतुंगदा लौथोखिबनी इंग्लिश ngani ga tara teret ki July thada Supreme Court na Assam ga mari leinaba case amada yumpham oiraga parliamentary secretary hapasi central government ki legislative domain da leigadabani state government ki domain da leiba yaroi haina judgment pi khibani Supreme Court की जजमेंट अदुदा युमफम ओरगा कांग्रेस न मणिपुर हाई कोर्ट ता अपील तौकी लोइनाना भारत संविधान की आर्टिकल 190 191 अमदी 192 की मखादा ऑफिस ऑफ प्रॉफिट ऑफिस पाइरबदी डिस्क्वालिफाइड तौगदबनी मणिपुर गवर्नमेंट पार्लियामेंट्री सेक्रेटरी सिंह हापगी सेंबा आइन सिंह अदु ऑफिस ऑफ प्रॉफिट नि हाइबदु आर्टिकल सिंह असिना मयेक सेंग ताई महांगना हाई MLA तरानिथोय अदु इंग्लिश सिंह नि ग तरा तेरेता अदुमक डिस्क्वालिफाइड तौरंबा याबनी अदुबु सही अहुम करिगुंबा अमत्ता तौदना लाकपनी इंग्लिश ngani ga kun gi September tara tareta Manipur High Court na pikhiba judgment adugi matungda MPCC na governor da complaint ama tauki governor na ECI gi complaint launa bagi damak tha manga rom delay tawduna lakpani ECI na numit kharani gi mamang da governor da makhoi gi comment pikhe haiba tare masi artificial delay ni राजनीति दल अमा कन्नबगी दमक चथबा थौंगनी मसी डेमोक्रेसी मराई साइ थरकनबा थौंगनी लोइना मतिक चादबा गवर्नमेंट कन्नबा थौंगनी ECI nasu sayol ani gi manung da report pithokpa yaba adu matam thintaduna lakpa amasung governor na masagi tawphum thokpa thabak tawduna matam lawduna leiba asi tawhidaba thabakni asiguma thawong asi BJP gi khutong chaba oiramlabadi numit nini da thabak ta onthokani haibagi thajaba lei BJP gi government asina ain buna thaiduna chali BJP na tawriba aranba thawong asi tongan be state singda oibi ai adubu chathariba phattabali chatti chap manai mahang hai English ngani ga kun gi September thada Manipur High Court na judgment pi khraba matung da BJP gi MLA sing asina hojik phawba Supreme Court ta appeal taude loina na thamanga rom tumina leiriba asina takpadi governor amasung makhoi gi government lei haina ain bu khongoina bani matam thinthana ba chathaba lalongni BJP na chathariba ain kaiba thawong sing asigi damak AICC na ain gi thongda mayoknagani masi laina lawba yaroi थामंगा ECI ना मतम लौरबा मतुंगदा गवर्नर की मफमदा अमु हन्ना लाकपा सिदा संविधान की वांगमदा अरानबा अमुक तौबा याहल्लोय अतोप पावमना ओजा मापन एक्शन लौनबा खंगनख्रे Education Minister S. Rajen Alusingba Ministerial Team Amana Ngarangsu Makha Tane School College Sing Yangshin Khibaga Loinana School Karam Daba Oza Mapan Amadi Nan Teaching Staff Ama Makhoigi Mathakta Sapsaba Action Launaba Mari Lainaba Authority da Khangankre Minister na ngarang yangshin baduda Nambol Higher Secondary School gi oza ani Eskulla Women College gi oza ani staff ama amadi El Sanoi College Nambol gi oza manga absent oiramba thengna kibani Education Minister S. Rajen gi khongsat aduda Commissioner Higher and Technical Education M. Hare Krishna Director Education U. Dr. Rangita Bali Waikhom amadi Department ki atai official sing charu yaki Minister na Malom Megha Government High School, Nambol Higher Secondary School, Oinam Girls Government High School, Royal Academy of Law Oinam, Thambal Mari College Oinam, Nambol L Sanoi College, amasung SK Women College yangshin ki.
Minister amadi mahaki kangbuna hanba malom mega government high school yengsin baga loinana school asigi nauna sagal ibasing amadi classroom senjin sajin bagi thabak yengsin ki Minister nam hero sing amadi oza sing loinana staff sing gawari sanaduna face mask na sing ba uptuna SOP ningthi na ngakna ba pautak pi baga loinana oza sing amadi staff sing da school asigi campus luna na thamna ba pautak piramki Minister na makhatana OINA Girls High School amasung Nambol Higher Secondary School yengsinki yengsin baduda Nambol Higher Secondary School gi attendant register minister na check tawbada oza ani school karam daba thengna badagi makhoi gi mathakta sap chaba action lawnaba mari lenaba authority de khanganki makhatana Nambol gi school la women college yengsilubada mahiroi mapung phana school karak tuna class yawram ba ubada minister na apen ba phongdoki OINAM gi Thambal Mari College amasung Nambol L Sanoi College ki OINA Students Union Mikhal gi scrutiny pangthok lamlagasu class normal OINA phajana tauri haina minister da college sing asigi principal amadi vice principal na phongdoraki school women college ki OINA minister na attendance register check tawbada oza ani amadi nan teaching staff ama college karam da ba thengna baga loina na makhoi gi mathakta matik chaba action launa ba mari leina ba authority da khangan khre hairi Ngarangi yengsin baduda OINAM gi Royal Academy of Law gi OINA semester exam pangthok lamba thengnaki exam phamliba mahiroi singi marakta face mask uptaba yawba thengnabadagi minister na face mask pinaba college staff sing da khanganki minister na college asigi tongan tongan ba department sing chu yengsin ki tungda minister na lusing ba kangbu aduna El Sanoi College Nambol yengsilubada oza manga college karam daba thengnabadagi minister na mari leina ba authority da makhoi gi mathakte action launa ba khanganki panba yabadi education minister S Rajen na school college amuk hangdok ba horakpadagi haktheng na satuni yengsin bagi thabak chathaduna lakpani mamang da su school college karam daba oza sing suspend tawkhiba leikhrabani